ꯆꯥꯛꯁꯦ ꯉꯁꯤꯒꯤ ꯆꯥꯕꯁꯦ ꯂꯣꯏꯔꯦꯕ ꯃꯣꯔꯣꯛ ꯁꯥꯕꯅ ꯋꯥꯁꯦ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯍꯜꯂꯣ ꯑꯦꯕ꯭ꯔꯤꯋꯥꯟ ꯉꯁꯤ ꯀꯣ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯄꯨꯗꯨꯅ ꯂꯥꯛꯑꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯑꯋꯥꯊꯕꯤ ꯏꯔꯣꯟꯕ ꯀꯣ ꯑꯗꯨꯒꯤꯁꯤꯅ ꯀꯩꯅꯣ ꯂꯩꯔꯦ ꯀꯔꯤ ꯍꯥꯏꯗꯨ ꯌꯦꯟ ꯁꯤꯡꯖꯨꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯤꯒꯩ ꯂꯩꯔꯛꯄ ꯌꯦꯟ ꯁꯤꯡꯖꯨꯅꯤ ꯑꯗꯣ ꯉꯁꯤ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯩ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯦꯕ ꯍꯥꯎꯔꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯂꯩꯕꯤꯌꯨꯕꯀꯣ ꯑꯩ ꯑꯍꯥꯟꯕ ꯆꯥꯗꯣꯏꯅꯤ ꯑꯗꯨꯒ ꯁꯤꯒꯅ ꯃꯥꯒꯤ ꯃꯍꯤ ꯂꯩꯔꯦ ꯆꯠꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯁꯤꯒꯅ ꯁꯂꯥꯠ ꯂꯩꯔꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯍꯥꯏꯌꯨꯀꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯑꯋꯥꯊꯕꯤ ꯏꯔꯣꯟꯕꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯁꯤꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯇꯣꯃꯤ ꯈꯨꯡꯉꯦ ꯁꯤꯁꯨ ꯑꯍꯥꯟꯕ ꯇ꯭ꯔꯥꯏ ꯑꯅꯤꯃꯛ ꯑꯍꯥꯟꯕ ꯇ꯭ꯔꯥꯏꯅꯤ ꯑꯗꯨ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯁꯤ ꯍꯥꯟꯅ ꯂꯧꯊꯣꯛꯈꯤꯒꯦ ꯑꯁ ꯍꯨꯏ ꯈꯣꯡꯉꯤ ꯅꯨꯡꯉꯥꯏꯗꯣ ꯅꯨꯡꯗꯥꯡꯅꯤꯅ ꯑꯗꯨꯝ ꯆꯥꯏꯁꯜꯂꯒꯦ ꯑꯩꯁꯦ ꯃꯌꯥꯝꯁꯨ ꯆꯥꯔꯒ ꯌꯦꯡꯉꯨ ꯍꯥꯎꯕꯅꯤ ꯑꯩ ꯈꯔ ꯇꯞꯅ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦ ꯑꯩ ꯑꯗꯨꯝ ꯌꯥꯝ ꯇꯞꯆꯩꯌꯦꯕ ꯌꯥꯝ ꯇꯞꯅ ꯉꯥꯡꯖꯩꯌꯦꯕ ꯑꯗꯨꯅꯤ ꯋꯥꯎ ꯍꯥꯎꯅꯤ ꯆꯥꯕ ꯍꯧꯔꯒꯦ hả hỏi ꯊꯕꯤꯁꯦ ꯆꯥꯎ ꯑꯃ ꯍꯥꯏꯗꯤ ꯆꯥꯎꯃꯟꯈꯤꯗꯣꯏ ꯃꯥ ꯁꯤꯟꯕꯅꯉꯣ 신문은 설탕
ꯇꯨꯝꯃꯤ ꯌꯥꯝ ꯍꯣꯡꯉꯦ Dia tenda. Mong sama ni nak ram jangan deh. Ya, jangan coba. Aduh, mèo ấy chả. Thôi. Ako. Một sama niya ko nga. Aduh.
ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯁꯤꯡꯖꯨꯁꯦ ꯐꯖꯅ ꯍꯥꯎꯔꯦꯕꯀꯣ ꯑꯩꯒꯤ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯏꯟꯖꯥꯡꯁꯦ ꯐꯖꯅ ꯍꯥꯎꯔ ꯆꯥꯟꯅꯈ꯭ꯔꯦꯕ ꯑꯅꯤꯁꯦ ꯑꯩ ꯃꯣꯔꯣꯛ ꯁꯥꯕꯅꯤꯅ ꯋꯥ ꯉꯥꯡ ꯉꯝꯗ꯭ꯔꯦ ꯃꯄꯤꯒ ꯇꯥꯅꯤꯡꯉꯣ ꯊꯕꯤꯗꯣ ꯁꯤꯟꯕꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯎꯔꯦ ꯃꯌꯥꯝꯁꯨ ꯑꯝꯇ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯌꯦꯟꯅ ꯑꯅꯝꯕ ꯅꯝꯃꯦꯕꯀꯣ ꯍꯥꯏꯗꯤ ꯃꯅꯥꯗꯨꯒ ꯃꯥꯒ ꯍꯥꯏꯗꯤ ꯄꯨꯔꯥ ꯃꯤꯛꯆꯔ ꯑꯣꯏꯅꯩꯌꯦꯕ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯣꯏꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯤ ꯑꯗꯣ ꯍꯥꯏꯗꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯀꯩꯅꯣꯗ ꯂꯩꯕꯅꯤ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏ ꯑꯗꯨ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯩ ꯃꯣꯔꯣꯛ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ